Kuki milite na singnabasingna bongkap sinduna hatok pikraba angang anigi hakchang imung manungna lawkhre mamang tha April 3 amasung 8 kilona ba hingnung yai matung pung ama khara helakpada kuki milite na singnabasingna bongkap selakpadagi laikhidraba phamungda tumduna laidiba oinam tomthin amasung tha khara khakta ngaidiba oinam yaisna anigi hakchang asi imung manung amasung miyamna rims ki moktagi lawraba matung phawgakchau ikhaida leiba lamthabungda aroiba mathou mangam pangthokkhre asi bhakchang sing middle sangda mathou mangam pangthoktana kuina thamba yadabana laikhidrabagi mapubok amasung Bempok anina haukiba April kuntrada asi bakchang sing adu laurage haina mari leinaba singda sia tharak pagal loina nang asi bakchang sing adugi legal formalities sing adu loidaba matungda rims moktagi lauraga aroiba mathou mangam gidabak puthakibani loina na angang anigi aroiba mathou mangam pangthokadoriba phawgakchau ikhai lamthabungda miyamna laikhidraba singi mafamda haikat laikat tamduna aroiba oina ikai khumnaba ulaba matung lairol chanabagi thoram asi pangthokhi laikhidraba angang ani asigi aroiba mathou mangam pangthokpagi thoram asigal mari lainana laikhidrabagi apokpa mapa oinam mangal ngamba amasung administrative committee tronglawbi tera khongchang bigi gp gi chairperson salam bijata ani thadorpa joint statement amana hairibadi makhoi gi laikhidraba macha ani amasung ihau asida mamangdagi haunang asi phawbada thawai katpikhiba athawbasing aso apan yawbadagi chaina khangliba pumnamaksing asigi justice phangnaba honabagi apunba khongjang asi maning hankidana bapuna thaudang lawminnaba amasung nrc asi athuba matamda thabakta onthonaba sapu asida anoba inot haminarasi hairi